Residential course for class 7 to 9. Free coaching class 3 to 6. Foundation course for class 10 to 12. Classes will commence on 2 February 2022. Last date of registration 30 January 2022. Please contact 7085647077. Last date yauдрꯤꯉꯩꯗ registration tꯧꯁꯤꯟꯕꯤꯍꯧ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯄꯤꯖꯔꯤꯕ contact number ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ. ꯇꯥꯡꯕꯅ ꯋꯥꯈꯜꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯄꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯅ ꯇꯣꯝꯊꯤꯜꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯊꯤꯜꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯂꯥꯏꯖꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯎꯕꯒꯤꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯏꯖ ꯇꯧꯔꯤꯕ ꯑꯗꯨ ꯎꯅꯤꯡꯗꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ. ꯃꯥꯒ ꯈꯪꯗꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯕ ꯁꯣꯏꯗꯅ. ꯃꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥ ꯑꯗꯨꯝ ꯂꯦꯞꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯇꯧꯗꯨꯅ ꯂꯩꯌꯦ. ꯃꯑꯣꯡ ꯏꯇꯧ ꯇꯧꯈ꯭ꯔꯦ, ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯤ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯁꯦ. ꯎꯔꯒꯅꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯑꯦ. ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯩ. ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯔꯒ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯄ ꯍꯦꯜꯂꯦ. ꯀꯩꯅꯣ ꯃꯤ ꯂꯥꯏꯖꯅ ꯁꯤꯗ ꯂꯦꯞꯄꯝꯕꯗꯣ ꯄꯞ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ. ꯑꯩꯅꯗꯤ ꯃꯥ ꯎꯗꯣꯔꯦꯅ ꯂꯣꯠꯄ ꯍꯣꯠꯅꯔꯤ. ꯑꯗꯨꯒ ꯂꯩꯊꯣꯛꯇꯅ ꯂꯩꯔꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ. ꯑꯗꯨꯒ ꯃꯥꯅ ꯑꯩ ꯎꯔꯒ ꯁꯥꯎꯔꯤꯔ ꯀꯔꯤꯅꯣ ꯃꯥꯁꯤꯕꯨ ꯑꯩ ꯎꯕꯒꯤ ꯆꯦꯟꯊꯣꯛꯏꯔ ꯎꯗꯅꯕ ꯊꯩꯔꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯃꯦꯕꯨ ꯆꯃꯝꯅꯔꯤꯃꯤ ꯇꯧꯔꯤꯁꯦ. ꯇꯁꯦꯡꯅ ꯑꯩ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯊꯣꯛꯄ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏꯗ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯎꯕꯗ ꯑꯗꯨꯝ ꯎꯠꯄꯅꯤ. ꯑꯗꯨꯒꯤ ꯑꯩ ꯂꯩꯔꯦ ꯑꯩ ꯌꯥꯎꯔꯝꯃꯦ ꯈꯟꯗꯅ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ. ꯀꯩꯅꯣ ꯃꯤ ꯂꯥꯏꯖꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯪꯉ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ. ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯁꯤꯔ ꯈꯪꯗꯦꯅꯦ. ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯀꯔꯣꯝꯗꯅꯣ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯩ. ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯅꯪꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯤꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅꯗꯅ ꯇꯧꯔꯤ, ꯑꯗꯨꯒ ꯅꯪꯅ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯉꯁꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ. ꯑꯩꯅ ꯑꯃꯨꯛꯇ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯉꯁꯤ ꯕꯥꯔꯗꯦ ꯃꯐꯝꯁꯤꯗ ꯌꯥꯎꯔꯦ. ꯑꯩꯅ ꯃꯐꯝꯗ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯆꯒꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯃ ꯂꯦꯞꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯤ. ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯄꯥꯕꯨꯡꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ. ꯑꯩꯅꯗꯤ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗꯤ. ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨꯕꯨꯗꯤ ꯑꯩꯅ ꯈꯪꯉꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯡꯕꯗꯨꯁꯨ ꯃꯥꯅ ꯑꯩ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ. ꯑꯗꯣ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯆꯒꯦ. ꯑꯩꯅ ꯈꯜꯂꯝꯕ ꯇꯧꯔꯝꯕ ꯎꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯔꯦ, ꯑꯃꯨꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯦ. ꯑꯗꯨꯒꯗꯤ ꯃꯥꯅ ꯉꯁꯤ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯁꯨꯝ ꯎꯔꯒ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯊꯣꯛꯂꯛꯑꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ. ꯀꯩꯅꯣ ꯂꯥꯏꯖ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯝ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔ ꯀꯧꯊꯣꯛꯑꯒ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ ꯅꯪ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯗꯣꯏꯔꯣ ꯑꯗꯨꯃꯥꯏꯅ? ꯍꯥꯏꯌꯨ ꯀꯩꯅꯣ. ꯉꯝꯗ꯭ꯔꯤꯅꯦ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤꯅꯤ. ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛꯇ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯅ ꯍꯥꯏꯒꯦ ꯈꯟꯖꯔꯛꯂꯤꯕꯁꯦ. ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗꯕꯨ ꯀꯔꯝꯅ ꯑꯩꯅ ꯆꯪꯂꯒ ꯍꯥꯏꯗꯣꯏꯅꯣ? ꯌꯨꯝꯗꯁꯨ ꯑꯃꯨꯛꯇ ꯂꯥꯛꯂꯗꯤ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ. ꯌꯨꯝꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯁꯨꯡꯂꯥꯛ. ꯂꯝꯕꯤꯗ ꯀꯩꯗ ꯊꯦꯡꯅꯔꯗꯤꯅ ꯈꯟꯕꯅꯦ. ꯑꯗꯨꯝ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ. ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯅ ꯊꯦꯡꯅꯔꯦ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔ ꯂꯩꯕꯗꯨꯗ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯅꯤ. ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ. ꯑꯗꯨꯝ ꯋꯥꯔ ꯈꯥꯡꯉ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯀꯩꯅꯣ. ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯒ. ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ. ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ. ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥ ꯈꯪꯅꯕ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯩ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ. ꯉꯝꯂꯔꯣꯏ, ꯍꯥꯏꯔꯔꯣꯏ. ꯑꯩ ꯆꯩꯅꯥꯁꯦ ꯏꯇꯣꯝꯇ ꯄꯨꯖꯔꯒꯦ. ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯑꯗꯣ ꯍꯣꯔꯦꯟ ꯁꯥꯔꯅ ꯍꯪꯂꯛꯂꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯆꯠꯈ꯭ꯔꯦꯅ ꯈꯔ ꯈꯨꯝꯕꯤꯌꯨꯀꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯈꯨꯝꯒꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯨ ꯅꯪ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ. ꯀꯔꯤꯅꯣ ꯁꯠ ꯂꯥꯎꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯗꯨꯝ ꯈꯜꯂ ꯂꯩꯗꯨꯕꯣ. ꯅꯪ ꯅꯇꯣꯝꯇ ꯋꯥꯔ ꯂꯩꯗꯣꯔꯤꯃꯤ ꯅꯪꯕꯨ. ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯈꯜꯂꯨꯕꯗ. ꯑꯣ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ. ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯃꯒꯦ ꯍꯣꯔꯦꯟ ꯍꯪꯉꯛꯄꯗ ꯀꯣ. ꯀꯔꯤꯅꯣ ꯑꯩꯕꯨ ꯋꯥꯈꯜꯁꯦ ꯆꯃꯝꯅꯔꯤꯃꯤ. ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯉꯤ. ꯅꯍꯥꯟꯈꯩꯒꯤ ꯂꯥꯏꯖꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒꯗꯤ ꯃꯥꯟꯅꯗꯦ. ꯑꯩ ꯎꯕꯗ ꯄꯤꯁꯨꯝ ꯁꯨꯛꯄ ꯁꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯝꯃꯒ ꯅꯣꯟꯊꯔꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯊꯣꯛꯈꯤꯕꯅꯦ. ꯑꯁ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯑꯒ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ. ꯃꯥꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯣꯛꯑꯒ. ꯀꯩꯅꯣ ꯁꯣꯝꯗꯅꯦ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯗꯣ? ꯂꯩꯕꯁꯨ ꯎꯗꯦ. ꯆꯠꯈ꯭ꯔꯖꯥꯠꯂꯣ? ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯤꯗ ꯁꯥꯔꯤ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯗꯣꯏ ꯇꯧꯔꯤꯁꯤꯗ ꯑꯝꯇ ꯍꯪꯍꯧꯒꯦ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯑꯩꯕꯨꯔꯣ? ꯍꯣꯏ ꯃꯥꯅꯦ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ. ꯀꯩꯅꯣ? ꯑꯗꯨꯝ ꯍꯪꯕꯤꯌꯣ. ꯃꯐꯝ ꯁꯣꯝꯗ ꯂꯥꯏꯖꯒ ꯊꯣꯛꯂꯛꯄ ꯎꯕꯤꯍꯧꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯦ.
ꯊꯣꯛꯂꯛꯑꯦ ꯃꯥꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕꯗꯣ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯏ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯁꯤꯗꯩꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥ ꯆꯠꯈ꯭ꯔꯕꯣ ꯀꯩꯒꯤꯅꯤ ꯍꯥꯏꯔꯝꯒꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕ ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨꯗꯤ ꯉꯍꯥꯟꯗꯒꯤ ꯈꯪꯗꯦꯌꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯈꯪꯕ ꯃꯣꯏ ꯃꯃꯥ ꯈꯣꯏꯅ ꯍꯥꯏꯗꯦ ꯉꯍꯥꯟꯗꯒꯤꯗꯤ ꯍꯥꯏꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ ꯑꯗꯨ ꯅꯨꯄꯥꯗꯣ ꯍꯦꯛ ꯎꯕꯒꯅꯦ ꯃꯥꯅ ꯑꯗꯨꯝ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯝ ꯎꯠꯂꯦꯌꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯄꯥꯡꯕꯤꯔꯝꯃꯤꯕ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯌꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯃꯥꯅ ꯎꯠꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯂꯥꯜꯂꯦꯅ ꯅꯨꯄꯥꯗꯨꯗ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦꯌꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯌꯨꯝꯗꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯂꯝꯕꯤꯗ ꯀꯔꯤꯗ ꯁꯣꯔꯣꯛꯇ ꯊꯦꯡꯅꯕ꯭ꯔꯥ ꯈꯟꯗꯅ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯗꯅ ꯆꯠꯆꯩꯌꯦ ꯑꯗꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦꯌꯦ ꯑꯗꯣ ꯉꯁꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯃꯐꯝꯁꯤꯗ ꯅꯨꯄꯥꯗꯣ ꯂꯥꯛꯑꯦꯌꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦꯌꯦ ꯑꯗꯨ ꯃꯥꯅ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯖꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯅꯣꯛꯈꯤꯗꯅ ꯂꯩꯕꯗꯨ ꯎꯕꯗꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯊꯣꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯅ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯗꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯀꯞꯁꯨ ꯀꯞꯄꯦ ꯃꯥꯁꯦ ꯑꯗꯨꯒ ꯆꯠꯈꯤꯕꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨꯗꯤ ꯃꯣꯏ ꯃꯃꯥ ꯈꯣꯏꯅ ꯍꯥꯏꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤꯅꯤ ꯍꯦꯟꯅ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯁꯦ ꯀꯥꯅꯁꯨ ꯍꯥꯏꯌꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯃꯥ ꯌꯥꯝ ꯀꯞꯄ ꯆꯠꯈꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯥꯇꯤ ꯄꯜꯂꯝꯕ꯭ꯔꯥ ꯈꯪꯕꯤꯕ꯭ꯔꯥ ꯃꯤꯡ ꯀꯥꯇꯤ ꯍꯥꯏꯗꯤꯌꯦ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯃꯐꯝꯁꯤꯗ ꯅꯨꯄꯥꯗꯣ ꯌꯥꯎꯏ ꯂꯥꯛꯑꯦꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯃꯃꯤꯡ ꯀꯩꯀꯥꯗꯤ ꯑꯩꯉꯣꯟꯗꯗꯤ ꯇꯥꯛꯂꯝꯗ꯭ꯔꯦꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯖꯔꯛꯈꯤꯒꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯗ ꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯝꯗꯦ ꯍꯥꯏ ꯃꯣꯏꯗ ꯂꯥꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯁꯤꯗꯤ ꯑꯩ ꯅꯠꯇꯗꯤ ꯑꯇꯩ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯀꯥꯅꯁꯨ ꯍꯥꯏꯔꯤ ꯑꯩꯅꯤꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯂꯦꯞꯃꯤꯟꯅꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯅꯦꯅ ꯈꯟꯈ꯭ꯔꯦꯕ ꯑꯩꯅ ꯆꯤꯡꯅꯩ ꯈꯜꯂꯦꯕ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦꯕ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯩ ꯎꯕꯗ ꯁꯥꯎꯕꯒꯤ ꯋꯥꯈꯜꯗꯨꯅꯦꯅ ꯑꯩꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯨꯔꯦꯕ ꯑꯗꯨ ꯁꯨꯝ ꯈꯜꯂꯨꯕ ꯀꯥꯟꯗꯗꯤ ꯂꯨꯞꯊꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕꯅꯦ ꯃꯥꯅ ꯊꯣꯛꯈꯤꯕꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯀꯥꯟꯗ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯌꯥꯝ ꯍꯔꯥꯎꯔꯦꯗꯤ ꯇꯧꯔꯤꯁꯦ ꯑꯩ ꯄꯪꯍꯥꯟꯗ ꯍꯔꯥꯎꯔꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯎꯕꯗ ꯁꯥꯎꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕꯅꯦꯕ ꯃꯥꯏ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤꯗꯣ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯅꯦꯅ ꯈꯜꯂꯤꯅꯦꯕ ꯃꯥꯅ ꯑꯗꯨꯅꯅꯦ ꯃꯥꯅ ꯁꯥꯎꯔ ꯊꯣꯛꯈ꯭ꯔꯤꯗꯣ ꯈꯪꯉꯦꯕ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯥꯟꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯣꯏꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯐꯔꯛ ꯇꯥꯔꯅꯤ ꯕꯥꯔꯗꯦꯁꯦ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯦꯡꯉꯅꯤꯕ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯗꯅ ꯂꯩꯗꯣꯔꯦ ꯑꯁ ꯑꯩ ꯋꯥꯈꯜꯁꯦ ꯊꯤ ꯅꯨꯡꯉꯥꯏꯗ ꯉꯔꯥꯡ ꯕꯥꯔꯗꯦ ꯃꯐꯝꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯝꯃꯛꯄꯗꯒꯤ ꯑꯁ ꯋꯥꯈꯜꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯂꯥꯏꯖꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯦ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯋꯥꯅ ꯈꯥꯡꯗꯅ ꯂꯩꯔꯛꯄꯅꯦꯕ ꯊꯃꯣꯏꯁꯦ ꯆꯥꯛꯆꯗꯅ ꯑꯗꯨ ꯃꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯈꯟꯕꯤꯕ ꯍꯧꯔꯦ ꯅꯨꯡꯁꯤꯕꯤꯕ ꯍꯧꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯣ ꯑꯩꯕꯨ ꯉꯁꯤ ꯑꯣꯏꯅ ꯆꯠꯁꯤꯔꯅꯦ ꯃꯣꯏ ꯌꯨꯝꯗ ꯐꯔꯦ ꯉꯁꯤ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯉꯔꯥꯡ ꯄꯤ ꯐꯥꯎ ꯇꯥꯔ ꯀꯞꯄ ꯆꯠꯈꯤ ꯍꯥꯏꯕꯅꯦꯕ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯟꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤꯗꯣꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ ꯊꯕꯛꯁꯤꯗꯤ ꯉꯁꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯇꯥꯃꯅꯤꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯣ ꯉꯁꯤ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯀꯪꯗꯅ ꯂꯩꯔꯨꯔꯕ ꯎꯄꯥꯜ ꯑꯃꯅ ꯌꯦꯅꯤꯡ ꯆꯣꯡꯉꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯌꯥꯟꯊꯠꯂꯗꯤ ꯐꯔꯛ ꯇꯥꯔꯅꯤꯕ ꯌꯦꯅꯤꯡ ꯆꯣꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯋꯥꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯀꯪꯂꯨꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯑꯦ ꯀꯪꯂꯨꯔꯕ ꯑꯩꯒꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯤꯗ ꯑꯩ ꯀꯩꯅꯣ ꯃꯤ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯪꯂꯨꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯑꯦ ꯂꯥꯏꯖꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦꯅꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯦ ꯀꯩꯅꯣ ꯃꯤ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯅ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯆꯠꯂꯨꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯤꯅꯦ ꯃꯥꯅꯒ ꯌꯥꯔꯖꯥꯠꯂ ꯀꯔꯤꯅꯣ ꯃꯥꯅ ꯏꯁꯩꯒ ꯁꯛꯇꯅ ꯇꯧꯔꯤꯁꯤꯕꯣ ꯍꯔꯥꯎꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯥꯔꯣ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃ ꯀꯧꯕꯒꯨꯝ ꯇꯧꯏꯗ ꯏꯕꯨꯡꯉꯣ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯗꯨ ꯀꯔꯤꯒꯤꯅꯣ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯂꯥꯎꯔꯒ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯈꯣꯏ ꯃꯥ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯥꯎ ꯏꯃꯥ ꯇꯥꯏꯌꯦ ꯀꯔꯤꯅꯣ ꯃꯤꯆꯥꯅ ꯇꯧꯔꯤꯗꯨꯕꯨ ꯅꯍꯥꯟꯈꯩꯒ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯑꯩ ꯏꯔꯨꯖꯔꯝꯕꯅꯦ ꯂꯣꯏꯗꯣꯔꯦ
Kay no ibong irusa babu dumay uraw tharaw law na bro. Napa ngai hora bani sa loy salo sa thak pagi. Hoi ima na cha loy re ngat ngai bira mo pabung do. Loy salo nang pabung do ngai do le hora bani sa thak pagi. Karino mama nang na haraw do na nok to na tholak le batu na cha na pa kauni hai na sang khra ka. Na cha na pa do. Barum da ne jagoi sa do ne sai sak tu le ram me. Ai khuna no ma hai jaba chatlu ba. Ya imong nupi do lai ja ko bani. Adugi ming ka pan pan da ne is lai ja na yare adu taw re na ne sai sak tu na lao tu le ram me. Adugi haraw ri ba. Somda aina imong nupi ta pura ba di na khan da ne wa dan lai ba se. Adu ma na haraw do na hek tan cha na le ram bu da ne ai haraw ri ba. Mama nang ya awa bu isona ubi da na oiram gani ne he. Hoi moi pa mo isona ubi ra bra khang di. Yam haraw mi ai di horen mak pusal o hari bani. Ngai khom mama na cha na pa tholak le. Ibungo kui ra bani ne he ipa na ngai rak le ba se lao. Aina jing na ra ba di sing dok ja ge. Aina utkri ba taw khri ba mayam do la len am ta hai ja ge khan do na le re. Aduga mana taw ge yaw na taw ba mata gum snupi ama kan okay da na kai mang da taw do na lei ba. Yam wakal sin nungai ti. Sak pa se sum hele. Ino khang de. Phare ai Hong dok tra ba su chaina se ta pu dun lei jaragi. Hai roi kai mata yet la roi mongon da. Phiro lo chan masu lo re chala ge ai oi gera karino. Tabak su chala ro ge tamani da hai do khra ge phone taraga. Natradi ai bot la na khal lei do re ba. Adu khoi ma na ngan na kai chali no na hang tu ni tawri si. Tabak chaloi dra kai da no du na tar ko du mini. Adu hai lo re da tabak aru ni ma na cha na chali si am lu tabak ne na. Khum lo re da. Chala ge thi gi dam ni. Ke kai noi bungo ai ma ta sa kai sat kai no nang bo. Pirong kan le bu do bo. Ima na cha tabak aru ba chat ya da ba ma lei re adu ta chatlu ge taw bani. Hoi chalo ro. Yam lu ba thabak ni ima su khangi chalo ro ko. Hoi ma na cha mu cha charo ki. Ngasi ma am ta pora di pha khani dai bo. Wa do na le ri se. Pha da ba. Akhoi ma se lai khang ale mi kamai khangi jano ai lai je koi chat ni ha ba se. Ai ngak ko da lu ri mi. Oh chume. Ai nga sai ba lum dai sai law ga sak bu da ta wa sai na wai ram gani adu na ta na ima na khang na ba maram lai ti. Ibe ma du bu cha lo ni hai da na chang khi bani. Hoji phau tholak tre mi. Moi pa bung na hana na thok tun le ram mi. Kuiman khre ma bu kai dawra jano. Hoi ne mama ai su phiro loi sallaga adum thaklage haiduna phiro na hana loi sallu rabani ne sa nu pi adu bu tholak khidre da loi dri bajala ai bu theng khiba tari ne tawri se Amte yeng lu khi ge nga ta pham bi ramo. hoi khara thuna ba taw ko ai theng khra badi nungai te he kitang ngan na chat ke bema loi dri baro nangi pabung do phi hong duna le hora bane chat pagi ngai duna loi dau kyam wali banu cha du bu Loi re ma puthora ge. hoi puthoro ima tholam lage ko hoi ima karino tawri sibu cha loi ra bra hangani haiduna changkhiba mama su thola khidre haiwani tawri se ai bu thengi ba tari mi papo leite jalo na cha laksari ye konjel sidi ibungo tom thilgi konjel man khreda o chango ibungo Papo na sa laksari ye pamung koi un ta ba kui re na. Ngasi da ayuk tang an na laksara bani. haima ibungo tom thil lao chango isa gi khon mali haiduna ipa su khalam libani he isa na sumna lakani haiba se ipa di yam thaje de ko ngasi di cha kak cha raga hanga dau bani cha khidau ni ko yam na harau ipa Na sa su papong koi un ta ba kui re ma koi do uning ina. Ngasi di ayuk ta hek tangan na laksara bani papo. Ngan khai di office ta gi atum hobe theng na taw ni. Ngasi di thabak ka chatta bida hek tangan na papong koi rom da koi ra gen la abani papo. hoine adum na khara koi thora o hayo hani isa na ikoi gi yum da lak pa se ipa khoi di wakhal nungai ri bani ne he ibungo tom thil Isa ba kyam kui ra gi lak pa. Ha. ima na cha hayorok patangai ri mama ngasi di aikoi dei cha tom thil se sak chara da bani ko Hoi ne moi papong ai su hai ge khalam li bani. Ha ba hok ta ba ngasi de koi da chak char ha ma chara si hai ge hai dana. Ibungo chara si koi da. hoi Ima cha se khara kui khre. Ai ba bab thu ri ngai da chini mo hapam da na amuk sawala ingai da amuk khar theng khre. Sida thamage ko te ma mathak ta. Ima na cha di khang da ni na cha se. Ani khata puthore cha ma wa le am ta lok thok charu khi ge. Hoi lo ro.
Ngasidi laijana hiki cha lakthoggi ka hai ngan saubogi mami dum utpani ngasidi saubogi mami di ulaktre dubu aingonda warhobogi mami amadi dum tari haima moi pabung na chatkane haiba thabak tu bu thengdri baro mama aina chattaba yade hariba thabak arubado araibani isa tomthilna aikoi gi yumda laklabadabu kari aruba thabak atai leiribage atai singsidi luramlabasu chatrabasu yai isa tomthilna aikoi gi yumda laklabadabu sidagi hena luba leiribro mama nangna chatlaga leirurodana nga do achauba phajaba ma leiruro kaino pabo nachana chala leiru dawni kedawai imana chatoino nachana achau phajam leirurage yani karigino isana leidawribu nangna nama si chatpa nungaitrabasu nasanupi chatlaga loiredana isana karigi leirudawno pa khoina leigadabani yani pabo nacha dum leijaruge tan chap chare Isana hek nungaitragana ne nasanupi siga hek saminaruroko yam harawe imana moi gi chaminaw nung tuksali hoi ima khoina nungaitraga dum chaminawar su yai dei ma sa se tebal mathak thamjare bema ngasi de akhoi da ne ibung tom thilse chak chara ma cha si haibudo hara harau yare ado nga halai bodo nabung siga ngak chaminaruroko sida mo aina chatpatalle na mo haro di mula na mo khan karni tawrise hoi ma ibungo adudi ngak chaminaruroko ima kari no maroi mapang semlam lage nasanupi ga ngak chatminaruroko ipa su phiron ka hongdoktuna leiram lage ipa na chatkani haina taromba thaba ka amata chaluro mama sel lo khara yam pi ko nga do achau phajaba leiro koi be ma kaino pabo nachana leirakthini kaino nachana pisa yaure islore pabong sima isana karigi leidawno ipana leigadabani yade kaino pabo masidi nachana leiduini yaro amta mama fare sa tomthilna yadre ma leirage haire adudi pabung nacha khoi amuk se charukhige hoi chaluro ipa su phi hongduna nakhoi bu lakpa ngairam lage chalasira samka mana na hai lawa chalasi Laijana tomthilgi mafamda sengdokjage khanba wafam kaya adu amata chithadana tomthilda laijana loina lirami mahakna utkhiba tawkhiba mong matau kaya adu mahak pu amukta ngakpiu haina tomthilda yamna nungaitana haijarami yarase mayam hena khanjilurano nangna wahai dudi aina wagi mutu yauponte aisu yam wana lela kharjani tolo loina kautokro haukhra singdo ado nangna ngarang khalibo khaldi am tin laliko koi office ki staff nupi ni ai leminari do yam chamna kaisu nangna khalli yam onai ko nangna na tonta hena khanjilaga wakhal yamna nungaitana chatkhra ba pawdai loina tari ngarang adaina ngasi laisi mama nang yamna hai yamna singma nupi ni ai khangi ko cha tomthilna nga leiba chatpagi matang aduda nangna cha nupi bu chatmi nau kana hairaklibodo yam tan chai chami nakhibado yamna phai harauri bani ne he aidi cha nupi na ka wakhal lama olakpane as ai yam harawi da chamina handredi kaino moi pabo isa nupi asina omduna thawai chak tuna leiri base chamina harabadi mana khalli baningjari basing adu phongdok chare dana adu natradi phongdok pangam daduna leidore tan chare na isu chamina halibani mama nang yamna hai ko adu isa sing adu yorakpana halani he boroi mapang ka to kari nu khar semjin khochin dana tawbiru dana halakpaga thongba hoba yana ba hoi moi pamong ka habu ka ru re moroi mapang sing do kita sembiru khige ai khallo nang na pa manga kwai chawba ma khallo adu lokseba hoi tamo kaka adu dagi kwai chawba ngam yawi do kiji kya tagem tingbiyo hoi khwai dagi chawba ma yawi basina tro yenge kiji kya wagi kaka ibe masidi kiji manga makhai ga gram chahum oine he hoi kaka adu do pek tuition biyo adu lawrage kaya tare kaka side dum lobiro aikhoi mo nga sai hara hara sakhibodo amta yana adi phakrani taibo hara hara hore namta hala adine swakhal sin nungai dong mimi aibo imo mata leira dine kita pomja dong ne bai mapagi o machagi o hona badane loira bane si wa bada ado imo do leira badi khara phare dana
sida phamdana amuk leirami mi aidi khanghaudre mi Karino mama natomta momon noktana choiro loli badubu kaidauba yaurage nangbu ukhra poni khangkhra poni kamaina bu leirami no khangde tan yam chana chana hekta leiramgani ba aigi mangda nangna tauraga aina karamna khangoidoribano uroidoribano onthokpanida mama nangse o ategi natiye nachana pana ngasai harau rau sakhibado amti yana duna ne horen hekta pura adine fanida khandana ne harauram liba hoine mama horen hekta pusilalabadi wabasu khara faranindana nangso adu tamo ai tamo gi mafam yam lankhre aina tamo da utkiba mong matau taukiba mayam do namak lali ai bong tangak piyu ko ai tamo budi tamo singna nusi ya samarawe yare tolo hokra wari singado amuhana palaklanu hoi ai ningsing leroi gi tamo ngasi se yamna harawe punsida ne asumna harawa amta yaukidribani yam harawe ai ai siam harawe tamo